Akaswani Imphal, Ningthoukhongjam Suni na pau pazare, ahanbada maruiba pau. Manipuri COVID ki anoba case tagi naba pharakpugi masing na hele, ngarang COVID na nong na naba miyoi 13 thengnaki miyoi kun laichet astagi naba phagalakhi. Pradhan Mantri Narendra Modi na hairi, sarkar na lebaga siki jila kudingi medical college amamam lingna papandam thamli amasung. Andhra Pradesh tangasi dagi haugadawriba, numit nini gi oiba labor mantri singi mifamda Pradhan Mantri Narendra Modi na wangangani. Manipuri COVID ki anoba case tagi naba pharakpagi masing na hele, ngarang COVID na nong na naba miyoi 13 thengnaki adumoinamak miyoi kun laichet astagi naba phagalakhi. Rajya gi Haksel Bibhag na thokpa chirol amada hai, ngarang COVID ki sample chamnga yangkai test tawbada miyoi 13 positive oiba thengnaki bani. Positive oikibasing adugi manungda Churachandpur dagi manga amadi Chandel dagi ani yauri. Masi tharaga hausik phawbada rajya asida COVID positive oikiba apunba masing Lakama lising kuntra mapan chatruk kuntra mapan sure, positive oibagi changsada ani dasmik mangani. Ngarang Imphal East gi myo yama laichet asina maram oiduna laikide masi tharaga hausik phawbada rajya asida laichet astagi laikidab apunba masing lising ani chamani futaruk sure. Ngarang myo kun naba phakiba duga loinana hausik phawbada naba phakiba migi masing lakama lising kuntra tare chahum marfutra humdoi sure, naba pharakpagi changsada marfutra nipan dasmik Marini, Housing Active Case, Marfu Taret Lady, Amaromda, Rajasida COVID vaccine Puna dose, La Kuntra Matoi, Lissing Humpumari, Changwa Humputra Taret Kapkre, Masigi Manungda, Ahanba dose, La Tarataruk, Lissing Kuntaruk, Satret Marfutaruk Amasung, Anisuba dose, La Trahum Doi, Jani, Subna Hum Yauri, Precaution dose, Lak Ani, Lissing Kuntra Taret Changwa, Marfutare Sukapkre. Churachandpur Medical College Saliba Academic Section Lisingani Kunitoi Kulumdoidagi Session Haunaba National Medical Commission gi Medical Assessment and Rating Board na ayaba pirakle masigi matang da Rajya Sarkar na Letter of Permission tharakle hairi sit chama legadaba amasung Manipur University gi makada thabak tawgadaba Medical College asida MBBS course tamgadaba ahanba phase gi mairoi sing ming chanbagi ayaba su pirakre college asina National Medical Council gi chana kanglun sing ngak pagalonyana Masigi chapsaba infrastructure, teaching faculty amasung clinical materials sing chapchana lehengadabani hairi. District Administration Kangpokpina Sinduna, Zila Asigi Anishuba Singi Luchingba Singi Numit amasung Miyamgi Numit, Hayeng Zila Asigi, Sadbhavana Mandapta Ayuk Pung Mapal Degi Numidang Wairam Pung Manga Makai Pauba, Pangtokani, Numidasida Zila Asigi, SP, Divisional Forest Officer, CEO, ADC, SDO, DLO Sing Amasung, LDM na chingba, Sweden Langnaba, Deputy Commissioner na Kangpokpigi Cherol Amana Hari. Numidasida, Haksel gi Kanaba Sing Miam da Pangan Bata Natana, CMO Sing na COVID-19 gi Hida Kapugi Thorum, Singadabani Hari. Pradhan Mantri Narendra Modi gi Pungningi wa Man ki Baat tha asigi, Kunipa Nongmaijing Nimita Sandokani, Handaki Asina Pradhan Mantri gi Marputra ni Shuba Man ki Baat ni, Thagi oina Akaswani gi Thongda Sandokpa, Man ki Baat Thorum Asida Miam na Makoi gi Mot Pirangnaba, Pradhan Mantri na Appeal Tauri, Miam na Makoi gi Oiba Mot, Maibam Open Forum Natraga Namo Epta Thabiraknaba hairi. Akaswani Imphal nasu Pradhan Mantri gi Pungningi wa Man ki Baat relay tawduna tahangani Pradhan Mantri gi Pungningi wa hek loibaga masigi Manipuri wahantok Akaswani Imphal na sandokani Paumai Mar Paite Kabui Thadau Mao masung Tangkhul Londana mathangi nimita sandokani tabiriba pawasi Akaswani Imphal dagini. Pradhan Mantri Narendra Modi na hairi sarkar na laibagasi jila kudingi medical college amamam lingna papandam thamli Punjab ki SAS Nagar Jila gi Mulanpurda lam ekar yankhai da saba Homi Baba Cancer Hospital and Research Center sangaraduna zati gi miyam da kathoki thormadu da Pradhan Mantri na hai Punjab asi lebak ningba kaya gi haurokpham oiba mafamni lamdamastagi mazati bu nungshiba miyoi kaya maribaki damak thawai katki mangna hai Rajya duda miyamna har ghar tiranga gi campaign bu mapung phan biba asigi damak miyambu thagachari Phamung chahum laiba Homi Baba Cancer Hospital and Research Center asi puna lupa koti chatruk marfu mari changna sakibani
masina nongpok Bharat ki miyamda cancer layeng bada chauna mateng panglagani thormaduda Punjab ki Rajyapal Banwarilal Purohit Mukhyamantri Bhagwan Man Kendra ki Mantri Jitendra Singh amasung Anandpur Sahib amadi MP Manish Tiwari chingba yaukhe Andhra Pradesh ta ngasidagi hagudawriba numit ninigi oiba Labor Mantri Singh mifamda Pradhan Mantri Narendra Modi na video conferencing ki kuthangda wa ngangani numit ninigi mifamaduda tongan ba Rajya Singh na lam masida punna amana amagi mateng pangladuna thabak tongminabagi wafam kumna khanagani mifamaduda sinmi singna hauzik thengnariba tongan ba samasya kayagi matangdasu khanagani aikhogi paumina hai mifamaduda punna section mari leigani Lebaki mafam kayada khut amasung chinda naba tomato flu laina sandorogliba asigi yenglaga kendra sarkar na rajya amasung union territory singda masidagi checkshinaba khangankhre haksel amasung yaifi yumbal mantralogi pauna hai laina asna naba mioi khara keralagi kolam zila da thengnare hauzik phawbada chahi mangagi makhada leba angang yauna punna angang marfuni toida laina asna naba thengnare Urisha du sahi amadagi mapal phawbagi manungda leba angang kuntaruk laina asna nare hauzik phawbagi oina Kerala, Urisha, Tamil Nadu amasung Haryana da laina asi sandorakli phibam asigi yenglaga Rajya Singh amasung Union Territory Singhi Haksel Bibak Singna mikupna hum singna lainaba kendra na khangali ngasi phongba pause singi moreba pausingi damak hauzik Maibam Dwijamani leire Dwijamani Thagachari Suni Bihar State Assembly da floor test tobada JDU gi Alliance Government na mai pakre haiba pau Tamenglong Zilla da Phongba Ganphu Mail da ahanba headline to dun phongle Myanmar da lona yona ba puramba sengbek satruk Assam Rifles na phare haiba pau si asida ani sub headline tawri Manipur da ngasi General Strike sathagadawri haiba pau zilla asida phongba chamda ahanba headline to dun phongle Electoral roll da Aadhaar link tawba namphu da tawba nate haiba Election Commission of India na phungtorakba wafam Pausi asida ani sob headline tawri Bihar da Nitish Kumar na trust vote mai pakre haiba pausi asigi ahan balamai da phongli Rani Gaidenliu yauna North East State ki freedom fighter miyoi nipan gi state su Guwahati da Assam gi chief minister na maikhum hangdokre haiba pau Tamenglong Times da ahan be headline to dun phongli Senapati da humputaret suba hepatitis B amasung C Tha tara asigi manungda pangthokre laina asi naba Senapati da thengnare haiba pau Senapati da phongba Hills Hornbill Express da headline tawri Senapati District Olympic Association na tours relay pangthokre haiba pausi asida headline tawri Mauda Education Minister Thaunawjam Basanto Kumar na Science Laboratory sangakre haiba pausi asigi ahan balabai da phongli Registrar of Companies Compliance and Financial Literature gi nomagi oiba training program pangthokre haiba pausi asigi ahan balamai da phongli Surasanpur District Private School Association na makok thongba mairoi singda award yanthokre haiba pau Surasanpur da phongba masona thar da ahan headline tawduna phongli Pawasi zila asida phongba Nation to Hill to the Su ani sub headline tawduna phongli Pawasi Manipur Express da su ahan headline tawri CBI gi red marakta Bihar da Nitish Kumar na thajabagi bot launabada mai pakre haiba pau masona thar da ani sub headline tawri Prime Minister Narendra Modi na Amrita Hospital sangakre haiba pau zila asida phongba Nation to Hill to da ahan headline tawri Suni Thagachari Dwijamani aroibada maroiba pau amuk Manipur da COVID ki anoba case tagi naba pharakpagi masingna hele ngarang COVID na nongna naba mioi 13 thengaki mioi kun laichet astagi naba phagalakhi Pradhan Mantri Narendra Modi na hairi sarkar na laibaga sigi jila khudingi medical college amamam lingnaba pandam thamli amasung Andhra Pradesh da ngasidagi haugadawriba numit ninigi oiba Labor Mantri singi mifamda Pradhan Mantri Narendra Modi na wangangani pauloijare